ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯊꯛ ꯊꯣꯡꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯚꯛꯇꯤ ꯀꯠꯆꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯀꯣꯛꯅꯣꯟꯖꯔꯤ ꯑꯗꯨ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯐꯣꯀꯁ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯕꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯖꯕ ꯃꯦꯃꯣꯏꯔꯗꯒꯤ ꯆꯦꯞꯇꯔ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯕꯨꯛꯁꯤ ꯄꯕ꯭ꯂꯤꯁ ꯇꯧꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯇꯥꯅꯤꯡꯗꯅ ꯏꯃꯥꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗꯒꯤ ꯑꯃ ꯄꯥꯕꯤꯔꯛꯑꯅꯤ ꯑꯗꯣ ꯑꯩ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯝꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯝꯇꯪ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯈꯤꯇꯪ ꯇꯦꯛꯅꯤꯀꯦꯜꯂꯤ ꯌꯦꯡꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯣꯏꯅ ꯍꯥꯞꯆꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯒꯣꯌꯤꯡ ꯏꯟ ꯋꯥꯔꯗ ꯍꯥꯏꯕ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄꯁꯦ ꯃꯗꯨꯒꯤꯗꯨꯁꯨ ꯏꯃꯥꯗꯒꯤ ꯈꯤꯇꯪ ꯏꯃꯥꯅ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯇꯥꯖꯅꯤꯡꯉꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡꯒꯤ ꯔꯥꯃꯥꯅꯨꯖꯥ ꯑꯗꯨꯒ ꯔꯣꯕꯤꯟꯗ꯭ꯔꯣ ꯍꯥꯏꯅ ꯀꯧꯏ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯗꯤꯛꯈ꯭ꯌꯥ ꯑꯣꯜꯂꯗꯅ ꯏꯁꯀꯣꯟꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯔꯀꯥꯟꯗ ꯃꯥꯁꯦ ꯂꯥꯏ ꯅꯤꯡꯕꯒꯤ ꯂꯝꯂꯣꯝꯗ ꯆꯠꯂꯕ ꯏꯆꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯉꯔꯥꯡꯒꯤ ꯋꯥꯐꯝꯗꯣ ꯑꯩꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯗ ꯑꯩꯒ ꯌꯥꯝꯅ ꯑꯦꯇꯦꯆꯃꯦꯟ ꯂꯩꯔꯤꯁꯦ ꯃꯥ ꯉꯔꯥꯡꯁꯨ ꯃꯥꯒꯤꯗꯨꯗ ꯍꯥꯏꯈꯤꯕꯅꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯁꯤꯗ ꯃꯣꯏ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯑꯍꯟꯊꯦꯡꯂꯣꯡꯒꯤ ꯀꯥꯡꯂꯨꯞꯇꯒꯤ ꯑꯗꯨꯒ ꯃꯣꯏ ꯅꯨꯄꯥ ꯃꯆꯥ 4-5 ꯂꯥꯛꯈꯤ ꯑꯗꯩꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯁꯦ ꯑꯃꯅꯤ ꯑꯗꯩꯗꯨꯗ ꯑꯩꯅ ꯀ꯭ꯂꯥꯁ 10ꯗꯣ ꯑꯩꯒꯤ ꯇ꯭ꯌꯨꯁꯟ ꯃꯅꯤꯄꯨꯔꯤ ꯇ꯭ꯌꯨꯁꯟꯁꯦ ꯀꯅꯥꯝꯇ ꯂꯧꯅꯗꯦꯕ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯤꯁꯤ ꯌꯥꯝ ꯍꯟꯊꯅꯁꯨ ꯌꯦꯡꯅꯕ ꯑꯩꯅ ꯂꯧꯔꯛꯄ ꯃꯇꯝꯗꯁꯨ ꯏꯃꯥꯏꯄꯦꯝꯃ ꯃꯩꯇꯩꯔꯣꯟꯕꯨ ꯂꯧꯔꯦꯕ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯥꯟ ꯑꯗꯣ ꯑꯩꯅ ꯑꯩꯗꯤ ꯁꯤ ꯑꯣꯏꯅ ꯂꯧꯖꯒꯦꯅ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯃꯔꯩ ꯀꯟꯕ ꯑꯃꯁꯨ ꯂꯩꯖꯔꯤꯌꯦ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯄ ꯑꯩꯅ ꯀꯟꯅꯤꯡꯈ꯭ꯔꯒꯗꯤ ꯊꯥꯗꯣꯛꯎ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯃꯩꯇꯩꯔꯣꯟ ꯂꯧꯔꯛꯄꯅꯤ ꯂꯧꯔꯛꯄꯗꯨꯗꯒꯤꯁꯨ ꯂꯥꯟꯃꯦꯟ ꯁꯥꯗꯅ ꯁꯥꯏꯟꯁ ꯂꯧꯒꯦ ꯀꯥꯏꯅ ꯇꯧꯔꯒ ꯇꯧꯈꯤꯕꯒꯤ ꯖꯨꯛꯅꯦ ꯑꯩꯈꯣꯏꯒꯤꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯩꯇꯩꯔꯣꯟꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯍꯩꯇꯕꯅꯦꯕ ꯄꯥꯁꯨ ꯄꯥꯅꯤꯡꯗꯕꯅꯦꯕ ꯑꯗꯒꯤ ꯌꯥꯝ ꯂꯥꯏꯕꯅꯦꯅꯁꯨ ꯈꯟꯕ ꯑꯉꯥꯡꯕ ꯂꯣꯟꯅꯤꯅ ꯑꯗ ꯑꯩꯁꯤ ꯀꯣꯂꯦꯖ ꯇꯣꯂꯣꯞ ꯐꯪꯃꯟꯗꯗꯅ ꯐꯥꯗꯔꯅ ꯃꯥꯏ ꯁꯦꯟ ꯖꯣꯁꯦꯞ ꯁ꯭ꯀꯨꯜꯁꯤꯗ ꯍꯞꯇꯥ ꯑꯃꯗ ꯀ꯭ꯂꯥꯁ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯅꯪ ꯀꯥꯏꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯁꯦ ꯅꯪꯅ ꯃꯩꯇꯩꯔꯣꯟ ꯇꯝꯃꯛꯑꯕꯅꯤꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯍꯩꯇꯕ ꯃꯌꯥꯝꯁꯤ ꯎꯕꯗꯅꯦ ꯃꯩꯇꯩꯔꯣꯟꯒꯤ ꯇ꯭ꯌꯨꯁꯟꯁꯦ ꯂꯧꯕꯅꯦꯕ ꯑꯩ ꯃꯁꯤ ꯌꯦꯡꯒꯦꯅ ꯑꯗꯒꯤꯗꯤ ꯑꯩꯗꯤ ꯁꯥꯇ꯭ꯔ ꯑꯝꯇꯒ ꯇꯝꯕꯤꯔꯣꯏꯗꯕꯣꯏ ꯅꯤꯡꯉꯤꯀꯣ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯇꯝꯃꯦ ꯆꯍꯤ 3-4ꯁꯦ ꯇ꯭ꯌꯨꯁꯟꯗ ꯑꯃꯨꯛ ꯊꯔꯣ ꯑꯣꯟꯗꯅ ꯂꯩꯔꯦ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯕꯗꯤ ꯅꯠꯇꯦꯀꯣ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯂꯧꯅꯔꯤꯕꯁꯤꯒꯤ ꯆꯥꯡꯒ ꯅꯠꯇꯦ ꯑꯗꯨꯒ ꯈꯪꯅ ꯆꯥꯟꯅꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯅꯗꯦ ꯄꯩꯁꯥꯔꯣꯝꯒꯤ ꯋꯥꯗꯗꯤ ꯑꯩ ꯂꯥꯛꯆꯔꯔꯣꯏ ꯃꯇꯝꯗꯨꯗ ꯔꯥꯃꯥꯅꯨꯖꯥ ꯍꯥꯏꯅ ꯉꯁꯤ ꯂꯥꯏꯔꯤꯛꯀ ꯇꯧꯗꯅ ꯚꯒꯋꯠ ꯒꯤꯇꯥꯒ ꯄꯥꯗꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯀ꯭ꯂꯥꯁ 10ꯗꯅꯦ ꯑꯩꯒꯤꯗ ꯇ꯭ꯌꯨꯁꯟ ꯂꯥꯛꯄꯗ ꯃꯣꯏ 4 ꯀꯩꯁꯥꯝꯊꯣꯡꯗꯩ ꯂꯥꯛꯄ ꯃꯅꯨꯡꯗ ꯃꯥꯁꯤꯁꯨ ꯑꯃꯅꯦꯕ ꯑꯗꯩꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯇꯧꯁꯦ ꯂꯣꯏꯅꯃꯛꯇꯤ ꯑꯩ ꯃꯥꯏꯕꯤꯗꯧꯅ ꯇꯧꯔꯨꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡꯁꯤꯒꯤ ꯅꯦꯆꯔꯁꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯂꯩꯗꯅ ꯑꯣꯖꯥꯁꯤꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯌꯦꯡꯕꯗ ꯀꯨꯏꯅ ꯑꯣꯏꯔꯛꯑꯕꯅꯤꯅ ꯈꯪꯉꯦꯕ ꯑꯉꯥꯡꯁꯦ ꯃꯁꯤꯗꯤ ꯉꯥꯎꯁꯟꯅꯔꯝꯒꯅꯤ ꯃꯁꯤꯃꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯒꯅꯤ ꯄꯥꯔꯝꯃꯣꯏ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯈꯪꯉꯦꯕ ꯑꯗ ꯑꯉꯥꯡꯁꯦ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯆꯪꯉꯛꯑꯀꯥꯟꯗ ꯃꯥꯁꯦ ꯀ꯭ꯂꯥꯁ 10 ꯂꯣꯏꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯒ ꯎꯅꯗ꯭ꯔꯦ ꯑꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥ ꯑꯩꯒ ꯏꯁꯀꯣꯟꯗ ꯑꯩꯒꯤ ꯂꯥꯏꯁꯦ ꯑꯩ ꯏꯁꯣꯔ ꯌꯥꯝ ꯊꯥꯖꯖꯕ
ꯑꯗꯨ ꯏꯁꯣꯔꯅ ꯌꯣꯛꯄꯤꯔꯛꯄꯅꯦꯅ ꯑꯩꯒꯤ ꯂꯥꯏꯐꯇꯤ ꯏꯁꯣꯔꯅ ꯌꯣꯛꯄꯤꯔꯛꯄꯅꯦꯅ ꯑꯩꯅ ꯈꯜꯂꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯖꯔꯤꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯅꯥꯝꯇꯅ ꯀꯩꯅꯣ ꯑꯣꯏꯔꯣꯏ ꯁꯤꯒꯨꯝꯕꯒꯤ ꯁ꯭ꯋꯥꯏꯒ ꯌꯧꯔꯛꯄꯁꯦ ꯌꯧꯔꯛꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯏꯁꯀꯣꯟꯗꯁꯨ ꯌꯥꯝꯅ ꯁ꯭ꯋꯥꯃꯤ ꯃꯍꯥꯔꯥꯖꯅꯒ ꯌꯥꯝ ꯆꯥꯟꯗꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯀ꯭ꯂꯥꯁꯀ ꯂꯧꯍꯜꯂꯛꯄꯩ ꯃꯇꯥꯡ ꯑꯃ 1983 to 85 ꯐꯥꯎꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛꯅꯦ ꯔꯣꯕꯤꯟꯗ꯭ꯔꯣꯁꯦ ꯀꯣꯟꯅ ꯃꯥ ꯔꯥꯃꯥꯅꯨꯖꯥ ꯍꯥꯏꯅ ꯃꯥ ꯗꯤꯈ꯭ꯌꯥ ꯐꯪꯈ꯭ꯔꯀꯥꯟꯗ ꯀꯧꯕ ꯃꯤꯡꯅꯤ ꯑꯗꯨ ꯃꯥꯁꯨ ꯄꯨꯡ ꯌꯩꯔꯒ ꯂꯩꯔꯝꯃꯦꯕ ꯅꯣꯡꯃ ꯑꯉꯧꯕ ꯐꯤ ꯁꯦꯠꯂꯤ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯑꯗꯒꯤ ꯑꯩꯅ ꯏꯁꯀꯣꯟꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯍꯪꯉꯤ ꯅꯣꯏꯒꯤ ꯑꯉꯧꯕ ꯐꯤ ꯁꯦꯠꯄ ꯑꯃꯅꯦ ꯑꯉꯥꯡꯕ ꯑꯃꯅꯦ ꯂꯩꯔꯤꯁꯦ ꯀꯃꯥꯏ ꯇꯧꯏ ꯑꯩꯁꯨ ꯈꯔ ꯍꯪꯒꯜꯂꯤ ꯀꯣꯏꯁꯟꯅꯦꯕꯜ ꯑꯣꯏ ꯃꯣꯏꯗꯁꯨ ꯑꯩ ꯆꯍꯤ 1983 to 85 ꯐꯥꯎꯁꯦ ꯀꯩꯅꯣꯒꯤ ꯄꯨꯡ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯀ꯭ꯂꯥꯁ ꯑꯃꯈꯛ ꯍꯥꯏꯗꯤ ꯑꯉꯥꯡꯗ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯔꯤ ꯂꯤꯕꯤꯕꯁꯦ ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯂꯤꯕꯁꯦ ꯑꯩꯅ ꯂꯤꯕ ꯑꯣꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯔꯥꯖꯒ ꯌꯥꯝ ꯅꯛꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯄꯨꯡ ꯌꯩꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨ ꯃꯟꯗꯤꯔ ꯑꯅꯧꯕ ꯑꯁꯣꯝꯒꯤꯁꯦ ꯍꯣꯡꯉꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯃ ꯔꯣꯕꯤꯟꯗ꯭ꯔꯣꯁꯦ ꯂꯥꯏ ꯅꯤꯡꯉꯗꯣꯏꯔꯅꯦ ꯃꯥꯇꯣꯏꯁꯤꯕꯨ ꯑꯩꯅ ꯋꯥ ꯉꯥꯡꯅꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯉꯁꯤꯗꯤ ꯃꯥꯁꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯇꯤꯀꯥ ꯂꯧꯗꯅ ꯔꯥꯃꯥꯅꯨꯖꯥ ꯍꯥꯏꯅ ꯀꯧꯗꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯌꯨꯝ ꯁꯪꯒꯥꯕ ꯑꯩ ꯄꯨꯋꯥꯁꯤꯡ ꯑꯃ ꯈꯥꯕꯝ ꯀꯩꯅꯣꯗ ꯈꯥꯕꯝꯗꯗꯤ ꯆꯪꯗ꯭ꯔꯤꯉꯩꯗ ꯂꯝꯈꯥꯏꯗꯨꯗ ꯂꯩꯕ ꯂꯣꯌꯔ ꯌꯥꯝ ꯐꯥꯎꯕꯅꯤ ꯃꯥꯁꯦ ꯑꯗꯨꯒꯤ ꯌꯨꯝꯁꯤ ꯁꯪꯒꯥꯕꯗ ꯏꯆꯦ ꯅꯪ ꯂꯥꯛꯇ ꯌꯥꯗꯦꯅ ꯆꯠꯄꯗ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯧꯏ ꯃꯥꯒ ꯃꯥꯒꯤ ꯒ꯭ꯔꯨꯞ ꯈꯔꯒ ꯑꯗꯩꯗꯨꯗ ꯃꯥꯗꯤ ꯈꯪꯗꯕ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯄꯗ ꯍꯥꯏꯗꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯧꯔꯝꯒꯅꯤꯁꯦ ꯈꯪꯗꯕ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯒꯤ ꯂꯣꯌꯔꯁꯤꯒꯤ ꯌꯨꯝ ꯁꯪꯒꯥꯕꯁꯦ ꯏꯆꯦ ꯅꯪ ꯂꯥꯛꯇꯕ ꯌꯥꯗꯦꯀꯣ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜ ꯇꯧꯔꯛꯄꯗꯒꯤ ꯅꯦꯅꯦ ꯆꯤꯇ꯭ꯔꯒ ꯑꯩꯒꯁꯦ ꯆꯠꯄꯅꯦ ꯑꯗꯩꯗꯨꯗ ꯃꯥꯁꯨ ꯌꯥꯝ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯌꯥꯝ ꯊꯥꯖꯖꯕ ꯂꯥꯏꯅꯤꯡꯕ ꯂꯣꯌꯔ ꯑꯃꯅꯤ ꯑꯗꯩꯗ ꯃꯥꯒꯤ ꯌꯨꯝ ꯁꯪꯒꯥꯕꯁꯤꯗ ꯚꯒꯕꯠ ꯒꯤꯇꯥ ꯇꯧꯔꯒ ꯉꯥ ꯆꯥꯛ ꯌꯥꯎꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯪꯒꯥꯔꯝꯃꯤ ꯑꯗꯨꯗ ꯂꯥꯛꯄꯁꯤꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯒꯦꯕꯨ ꯔꯥꯃꯥꯅꯨꯖꯥꯁꯤꯅ ꯂꯤꯗ ꯇꯧꯔꯀꯥꯟꯗ ꯃꯊꯪ ꯆꯪꯉꯛꯑꯦꯕ ꯑꯗꯨ ꯃꯥꯁꯤ ꯃꯥꯏ ꯑꯣꯖꯥꯅꯤꯅ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯃꯤ ꯑꯩꯅ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯃꯉꯣꯟꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯈꯣꯏꯔꯝꯒꯗꯧꯕ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯈꯣꯏꯔꯝꯃꯗꯧꯅꯤ ꯅꯪꯗꯤ ꯂꯥꯏ ꯑꯣꯏꯔꯕꯅꯤ ꯑꯩ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯂꯥꯏꯔꯤꯛꯇꯨ ꯇꯥꯔꯨꯕꯗ ꯑꯩꯅ ꯃꯥꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯗ ꯄꯥꯔꯒꯁꯨ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯝꯗ ꯍꯥꯏꯈ꯭ꯔꯒ ꯑꯗꯨꯝ ꯇꯣꯛꯄ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕꯁꯨ ꯅꯠꯇꯕ ꯐꯖꯅ ꯑꯥꯔꯊꯁꯦ ꯍꯜꯂꯀꯥꯟꯗ ꯃꯥꯅ ꯃꯌꯥꯝꯁꯦ ꯁꯨꯃꯠꯄ ꯑꯣꯏꯔꯦꯕ ꯑꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯃꯩꯇꯩꯒꯤ ꯀꯠꯅꯕ ꯑꯗꯨꯃꯥꯏꯅ ꯀꯠꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯕꯨꯡꯉꯣꯁꯦ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯕꯤꯔꯛꯏ ꯑꯩꯁꯨ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯨꯕꯗꯒꯤ ꯑꯩꯁꯦ ꯃꯌꯥꯝꯅꯒ ꯕꯦꯕꯥꯔ ꯇꯧꯕꯤꯕ ꯃꯥꯜꯂꯦ ꯑꯩ ꯇꯧꯕꯤꯕ꯭ꯔꯥ ꯇꯧꯕꯤꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯋꯥꯈꯟꯗ ꯃꯥꯅ ꯚꯛꯇ ꯑꯃꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗꯒ ꯄ꯭ꯔꯅꯥꯝꯒ ꯈꯣꯏꯔꯝꯗꯅ ꯀꯣꯛ ꯅꯣꯟꯗꯅ ꯇꯧꯕꯗꯨꯗ ꯑꯗꯒꯤ ꯑꯩꯁꯦ ꯍꯪꯒꯣꯏꯔꯛꯑꯦꯕꯀꯣ ꯚꯛꯇ ꯑꯃꯅꯒ ꯈꯣꯏꯔꯝꯈꯠꯂꯛꯄꯁꯤꯗ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣꯅ ꯑꯩꯗꯤ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯁꯤꯝꯄꯜ ꯑꯩꯗꯤ ꯌꯥꯝꯅ ꯀꯔꯤꯅꯣ ꯀꯔꯤꯝꯇ ꯄꯥꯝꯖꯕ ꯅꯠꯇꯕ ꯑꯗꯨꯒ ꯂꯥꯏ ꯑꯣꯏꯔꯕ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯈꯣꯏꯔꯝꯕ ꯀꯥꯏꯁꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯗꯅ ꯇꯧꯍꯩꯗꯦꯅ ꯈꯟꯗꯅ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯍꯧꯖꯤꯛꯁꯨ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯕꯨ ꯈꯣꯏꯔꯝꯗꯧꯕ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯈꯣꯏꯔꯝꯃꯗꯧꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯆꯪꯈꯣꯟꯅ ꯃꯥ ꯀ꯭ꯔꯤꯁꯅ ꯚꯛꯇꯁꯤ ꯑꯣꯏꯔꯦ ꯑꯣꯏꯒꯗꯧꯔꯤ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ ꯑꯣꯏꯕ ꯍꯧꯈ꯭ꯔꯦ ꯃꯤꯌꯥꯝꯕꯨ ꯀꯩꯅꯣ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝꯍꯠꯄ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯉꯝꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯔꯦꯅ ꯑꯩꯒꯤ ꯏꯟ ꯃꯥꯏ ꯑꯣꯕꯖꯥꯔꯕꯦꯁꯟ ꯃꯤꯌꯥꯝꯒꯤꯗꯤ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯑꯩ ꯈꯪꯖꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯑꯩꯒ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒꯁꯨ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯕ ꯁ꯭ꯀꯣꯟꯗ ꯎꯁꯣꯞ ꯀꯠꯂꯒꯁꯨ ꯃꯦꯝ ꯑꯩ ꯂꯥꯛꯀꯅꯨ ꯃꯦꯝꯗꯤ ꯁꯣꯜꯂꯦ ꯑꯩ ꯈꯔꯗꯤ ꯁꯣꯟꯊꯔꯛꯑꯕꯅꯤꯅ ꯆꯠꯄ ꯈꯣꯠꯄꯒꯁꯤꯁꯨ ꯐꯤꯕꯝ ꯈꯔ ꯇꯥꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒ ꯑꯩꯒꯁꯦ ꯍꯧꯖꯤꯛ ꯔꯤꯂꯦꯁꯟ ꯌꯥꯝꯅ ꯐꯅ ꯏꯁꯣꯔꯒ ꯑꯩꯒ ꯂꯩꯅꯕ ꯔꯤꯂꯦꯠ ꯇꯧꯋꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯥꯅ ꯇꯧꯕ ꯂꯥꯏꯔꯤꯛꯇꯣ ꯑꯩꯅ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯌꯦꯡꯕꯤꯒꯗꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯦ ꯑꯦꯅꯤ ꯙꯔꯃ ꯌꯥꯏꯀꯣ ꯙꯔꯃꯁꯤꯔꯣꯝꯗ ꯂꯣꯏꯅ ꯊꯥꯗꯣꯛꯅꯔꯛꯄ ꯑꯗꯩ ꯃꯊꯧꯅ ꯍꯦꯜꯂꯛꯄ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛꯁꯅ ꯍꯦꯜꯂꯛꯄꯁꯤꯗ
ꯃꯁꯤ ꯌꯥꯝꯅ ꯃꯁ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯆꯕꯁꯦ ꯄꯥꯝꯖꯗꯅ ꯑꯩꯒꯤ ꯏꯆꯥ ꯃꯣꯅꯤꯀꯥꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯦ ꯄꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯃꯅꯨꯡꯗꯗꯤ ꯂꯩꯕ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯄꯣꯠꯁꯦ ꯄꯨꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜꯗꯨꯅꯤꯀꯣ ꯂꯥꯁꯀꯤꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯒ ꯏꯆꯥꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯈꯣꯏꯔꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯃꯥꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯊꯕꯛꯇꯤ ꯌꯥꯝ ꯇꯧꯅꯤꯡꯕ ꯃꯉꯝꯗꯤ ꯁꯥꯟꯗ꯭ꯔꯕ ngasi chatke ngasi unage na ningba aina unaningba mi si agakpani aigi kokta larise ado chamai manungda ai point ngamaktre adagi ai chatlaga unagadaba moina lakpibasu yawi du lakpidabasu lakpiba ngamdabasu yawi adubu aina hek chatlaga unaningba mi su adum yawi ado ai ngamdabagi matang do loina mangamdabani nate parsen yam handare adumain tawdana ngasi si kanoni ꯑꯩꯅ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃꯗꯤ ꯐꯣꯡꯉꯝꯒꯦ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯐꯣꯡꯒꯗꯧꯕꯗꯤ ꯏꯁꯣꯔꯅꯗꯤ ꯄꯤꯔꯛꯄꯗ ꯑꯩ ꯀꯟꯕꯁꯤꯅ ꯑꯃꯨꯛꯀꯤ ꯃꯀꯣꯛꯇ ꯈꯤꯇꯪ ꯑꯩꯁꯦ ꯈꯤꯇꯪ ꯂꯥꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣꯝ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯍꯦꯛ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕꯁꯤꯅ ꯍꯦꯟꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯅ 1983ꯗ ꯏꯁꯀꯣꯟꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯁꯦ ꯁꯣꯔꯣ ꯊꯣꯔꯥꯁꯦ ꯑꯝꯇ ꯏꯕ ꯍꯩꯇꯕ ꯑꯣꯏꯔꯣꯝꯗꯒꯤ ꯁꯨꯝ ꯏꯔꯒ ꯌꯦꯠꯂꯣꯝꯗꯒꯤ ꯏꯔꯒ ꯑꯣꯏꯔꯣꯝꯗꯒꯤ ꯇꯧꯗꯧ ꯄꯣꯠꯁꯤ ꯑꯃꯠꯇ ꯍꯩꯇꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯅ ꯃꯍꯥꯔꯥꯖꯒ ꯅꯣꯡꯃ ꯃꯤꯇꯤꯡ ꯇꯧꯕꯗ ꯃꯍꯥꯔꯥꯖ ꯀꯩꯅꯣ ꯍꯦꯟ ꯔꯥꯏꯇꯤꯡ ꯕꯨꯛꯁꯦ ꯑꯃ ꯄꯨꯊꯣꯛꯑꯒꯗꯤ ꯍꯟꯅ ihallagadi angangsingse phanyam adudi tawsinena maharajse mabuksu yam phai yam simplicity monda asamba amasu yawi ada mana yabidana mana lai ama aise phongjabane handwriting book maduda kana na kaino tawbi hababu painting gi ojatombi thoiding jamna lai si ye aduga mamangi aduga ojatombi nongmai pandit aigi guru oidibasina makhoi ani changdana ya inspire tawbiraga larik se phongjeyeba larik si yonbasi imaipe ma manipur gi store me amsina tanna bazani adagi school me amaduda ai kaino lekhai badu lairamdari inatung khulongani ai pesan sadi amta phagjagidre ko karigi noina haibada moina phungbibanina siba kasida tharaga larik se print tawhalline ba maharajna tawhanbiri se aduna maharajna masamakna budi phongbadu da ibiratraga so maharajgi plan ngatani adumain tawraga ai larik se oihanbigiyeba maduna mission school mayam sina ai larik se loina bak lowrakpa matam sida unluckily ai kaino da kaino amana yone na puraga madi aigi larik si yam tanabasida mana dum mai business ama tawjarage na khandana man lawjagre ade lawjabadu man loi lawjaba nate mai du su lan na su sindurai aigi sibakasi da wa se makha se chingaktabane adu su magi larik tuda dum chingakte aina tuminna nokninge masaksu khangi adu ai kembo ai dimi khanaba pamde masuma thoko tawsano ai join thoko tawgen tawda lai amna warak pire ma bu wareira ai bu wareira maitai meye tamgrabanina larik to tokre tawbatabu aigi punsida larik phongbada yamna aina ngangbasida kaimta nuai tabadi leitre ko hojite matamduda de ai sekta pran prokok chakwa nuai tabam tawi miwonda so haide maharaja so haide aduga kaino oda tombi da dangi aina tawri oda ai se smai to na kana nonna mai ka kusalaga aina lupa 10 da yolaga mana lupa 5 da yonga khoi manipur yam tawgalle base masi hanagi culture ne aina ka hodo ko ganate aina dikhalle ko mama gumba mache gumba amana larik phongaga harauge de haidana yone pugar sindui sibu kari yone ai situmina leraga isona dum kano divide kari aini bisa to bigre asumaina aina larik phongbasi phongdadana leibani to the point aina wari masa se sum iyeba ise wari masa na tabra ai kain khangde ai ning kanda dum
ai ꯄꯨꯟꯁꯤꯗꯁꯨ ꯏꯚꯦꯟꯁꯦ ꯃꯤꯉꯣꯟꯗ ꯊꯣꯛꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯑꯦꯕꯀꯣ ꯑꯗꯩ ꯃꯤꯅ ꯇꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯅ ꯇꯧꯊꯣꯛꯄ ꯃꯤ ꯇꯧꯗꯕ ꯍꯥꯏꯗꯤ ꯃꯤ ꯌꯥꯝꯅ ꯀꯩꯅꯣ ꯐꯥꯎꯕ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯅꯤꯡꯕ ꯃꯇꯝꯗ ꯖꯔ ꯖꯔ ꯍꯦꯛ ꯏꯊꯣꯛꯄ ꯍꯦꯛ ꯊꯝꯖꯟꯕ ꯑꯗꯩꯗ ꯄꯨꯟꯁꯤꯅ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯑꯕ ꯀꯥꯟꯁꯤꯗ ꯃꯁꯤꯃꯇꯪꯁꯨ ꯐꯣꯡꯉꯝꯕ ꯆꯨꯝꯃꯦꯅ ꯏꯆꯥ ꯃꯔꯤꯁꯤꯅ ꯑꯁ ꯑꯩꯁꯦ ꯁꯧꯒꯠꯂꯛꯑꯦ ꯃꯣꯏꯅ ꯏꯃꯥ ꯐꯣꯡꯗꯣꯛꯁꯤꯅ ꯇꯧꯔꯦ ꯐꯣꯡꯕꯁꯤꯁꯨ ꯐꯥꯒꯤ ꯐꯔꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯩ ꯄ꯭ꯔꯦꯁ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯑꯈꯪ ꯑꯍꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯇꯣꯔꯕ ꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕꯁꯦ ꯉꯝꯃꯝꯗ꯭ꯔꯦꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯩ ꯀꯔꯤ ꯈꯜꯂꯛꯏ ꯏꯆꯥꯅꯨꯄꯤꯅꯗꯤ ꯄꯥꯔꯅꯨ ꯍꯥꯏꯕꯣꯏ ꯇꯥꯗꯅ ꯑꯩꯗꯤ ꯍꯣꯏꯗ ꯑꯃꯦꯔꯤꯀꯥ ꯌꯧꯔꯒ ꯑꯣꯏꯅ ꯄꯥꯔꯒꯦꯗ ꯋꯥꯔꯤ ꯃꯆꯥꯁꯨ ꯐꯅꯌꯥꯝ ꯂꯩꯍꯧꯋꯦꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯩꯅꯣ ꯑꯩꯅ ꯃꯥꯅ ꯑꯃꯨꯛ ꯄꯥꯔꯦ ꯏꯃꯥ ꯅꯪ ꯍꯌꯦꯡ ꯀꯔꯤ ꯄꯥꯗꯣꯏꯅꯣ ꯑꯃꯨꯛ ꯍꯪꯒꯠꯂꯦ ꯀꯩꯅꯣ ꯑꯩ ꯄꯥꯅꯤꯡꯉꯥꯏꯗꯤ ꯌꯥꯝ ꯂꯩꯅ ꯑꯩ ꯋꯥꯔꯤ ꯃꯆꯥꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯐꯣꯡ ꯉꯝꯗ꯭ꯔꯦ ꯑꯩ ꯄꯥꯔ ꯊꯅꯝꯃꯒꯦꯅ ꯈꯟꯒꯠꯂꯛꯑꯕ ꯉꯥꯛꯇꯪꯗꯨꯗ ꯑꯩꯒꯤ ꯗꯤꯁꯤꯖꯟꯁꯦ ꯑꯗꯨꯅ ꯑꯩꯅ ꯐꯣꯡꯒꯗꯕ ꯋꯥꯔꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯤ ꯍꯥꯏꯔꯤ ꯑꯩꯁꯦ ꯑꯩ ꯏꯃꯥꯖꯤꯅꯦꯁꯟ ꯑꯝꯇ ꯀꯜꯄꯅꯥꯒꯤ ꯖꯒꯠ ꯑꯝꯇ ꯌꯥꯎꯗꯦ ꯍꯣꯏ ꯋꯥꯍꯩ ꯂꯩꯇꯦꯡ ꯀꯔꯤ ꯀꯥꯕꯨꯗꯤ ꯈꯔ ꯇꯧꯔꯒꯁꯨ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯤ ꯃꯆꯥ 11 ꯏꯕꯗ 2 ꯑꯃꯗꯤ ꯂꯧꯊꯣꯛꯑꯦ ꯃꯁꯤ ꯈꯔ ꯈꯤꯇꯪ ꯆꯥꯟꯅꯗ꯭ꯔꯦꯅ ꯑꯗꯨꯅ 7ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯅ ꯑꯃꯈꯛ ꯏꯖꯩ ꯃꯁꯤ 1979ꯒꯤꯅ 24 ꯖꯅꯋꯥꯔꯤꯗ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯋꯦꯕ 79ꯒꯤ 4 ꯖꯅꯋꯥꯔꯤꯁꯤꯗ ꯑꯩ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯋꯦꯕ ꯃꯁꯤ ꯑꯣꯄꯔꯦꯁꯟꯁꯦ ꯑꯝꯇ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯌꯥꯝ ꯀꯤ ꯍꯥꯏꯕ ꯀꯤꯕꯗꯨꯒꯤ ꯋꯥꯔꯤꯗꯨꯒ ꯊꯦꯡꯅꯔꯛꯄꯗꯨꯒ ꯄꯥꯁꯟꯅꯔꯒ ꯉꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯄꯥꯖꯒꯗꯧꯔꯤꯕꯁꯤ ꯀꯩꯅꯣꯅꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯁꯦ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯗꯨꯗ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯗꯥꯏꯗ ꯑꯩꯅ ꯋꯥꯈꯜ ꯈꯟꯈꯤꯕ ꯑꯗꯒꯤ ꯏꯃꯥ ꯀꯥꯂꯤꯁꯤꯅ ꯀꯌꯥꯝ ꯉꯁꯤꯁꯦ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯕꯨ ꯑꯩ ꯀꯥꯂꯤ ꯅꯤꯡꯉꯒ ꯑꯩ ꯑꯣꯄꯔꯦꯁꯟꯁꯦ ꯀꯥꯈꯠꯂꯦꯕ ꯀꯩꯅꯣꯗ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯀꯥꯂꯤꯁꯤꯅ ꯄꯨꯏ ꯍꯥꯏꯌꯦꯅ ꯑꯗꯨꯒ ꯐꯤꯁꯤꯁꯨ ꯀꯥꯂꯤꯒꯤ ꯐꯤꯁꯦ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯒ ꯏꯂꯝꯕꯩ ꯋꯥꯅꯤꯁꯦ ꯃꯁꯤ ꯏꯁꯣꯔꯒꯤ ꯀꯅꯦꯛꯁꯟꯅꯦꯅ ꯑꯩꯅ ꯂꯧꯏ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩꯅ ꯏꯖꯕꯅꯤꯀꯣ ꯃꯌꯥꯝꯅꯅꯦ ꯇꯥꯕ ꯌꯥꯔꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯇꯥꯕꯤꯔꯣ ꯌꯥꯏ ꯌꯥꯗꯦ ꯑꯗꯨꯁꯨ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯅꯣꯏꯅ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯃꯊꯪꯗ ꯏꯗꯣꯔꯤꯕꯅꯤ ꯑꯩ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯏꯔꯒꯁꯨ ꯎꯠꯂꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯈꯣꯏꯔꯝꯖꯔꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩ ꯍꯧꯖꯔꯛꯑꯒꯦ ꯑꯩ ꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯤꯇꯪ ꯍꯥꯏꯖꯒꯦꯀꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯅꯝꯕꯔ 1ꯗ ꯑꯅꯥꯕꯁꯤꯅ ꯈꯟꯗꯣꯏꯁꯦ ꯗꯥꯛꯇꯔꯁꯦ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯒꯗꯧꯔꯤꯕ ꯑꯣꯄꯔꯦꯁꯟ ꯇꯧꯗꯧꯔꯤꯕ ꯗꯥꯛꯇꯔꯁꯦ ꯃꯥꯏ ꯃꯈꯨꯠꯇ ꯃꯤ ꯀꯌꯥꯝ ꯁꯤꯈ꯭ꯔꯦ ꯑꯗꯒꯤ ꯃꯤ ꯀꯌꯥꯝ ꯍꯤꯡꯈ꯭ꯔꯦ ꯀꯥꯏꯁꯦ ꯑꯩꯈꯣꯏꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤꯅ ꯑꯗꯨ ꯊꯤꯌꯦꯕ ꯑꯩꯅ ꯑꯗꯩꯗꯨꯗ ꯑꯩꯗꯤ ꯏꯟꯗꯣꯏꯕ ꯑꯃ ꯎꯔꯤꯄꯣꯛꯇ ꯑꯣꯡꯉꯤ ꯑꯗꯨꯒꯤ ꯏꯟꯗꯣꯏꯕꯃꯗꯣ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯏ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯟꯗꯣꯏꯕꯦꯝ ꯕꯤꯅꯣ ꯃꯥꯁꯦ ꯑꯩꯒ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯑꯩꯁꯦ ꯃꯥꯅ ꯃꯥꯏ ꯋꯥꯈꯜꯗ ꯂꯩ ꯃꯄꯥꯝꯗ ꯂꯥꯛꯑꯁꯨ ꯅꯪꯒꯤ ꯐꯤ ꯀꯌꯥ ꯁꯨꯔꯦ ꯅꯪꯒꯤ ꯐꯤꯒꯦ ꯂꯩꯔꯕ꯭ꯔꯥ ꯀꯥꯏꯅ ꯁꯨꯝ ꯅꯨꯄꯤ ꯑꯃꯒꯤ ꯁꯨꯝ ꯍꯪꯕꯁꯦ ꯏꯆꯦ ꯏꯟꯗꯣꯏꯕꯦꯝꯅ ꯁꯤꯅ ꯍꯪꯉꯤ ꯑꯇꯩ ꯏꯟꯗꯣꯏꯕꯦꯝꯃ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯗ ꯂꯥꯛꯇꯦ ꯑꯗ ꯑꯩꯅ ꯀꯣꯏꯗ꯭ꯔꯕꯅꯤꯅ ꯏꯟꯗꯣꯏꯕꯦꯝꯃꯩ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯟꯗꯣꯏꯕꯦꯝ ꯀꯩꯅꯣ ꯗꯥꯛꯇꯔꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯁꯤꯗꯕ ꯗꯥꯛꯇꯔ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯨꯕꯅꯤꯗ ꯑꯗ ꯑꯩꯗꯤ ꯃꯄꯨꯟꯁꯤꯗ ꯃꯥꯅ ꯑꯣꯄꯔꯦꯁꯟ ꯂꯦꯟꯕꯗ ꯁꯤꯔꯛꯇꯕꯗꯣ ꯑꯣꯄꯔꯦꯁꯟꯗ ꯁꯤꯕ ꯁꯣꯛꯄ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯝ ꯈꯪꯉꯦꯕ ꯑꯩꯁꯨ ꯑꯗꯩꯗꯨꯗ ꯏꯟꯗꯣꯏꯕꯦꯝꯃꯅꯅꯦ ꯂꯩ ꯑꯩ ꯆꯠꯂꯨꯒꯦ ꯃꯌꯨꯝꯗ ꯂꯩ ꯑꯩꯒ ꯈꯪꯅꯩ ꯑꯩ ꯅꯥꯒꯥꯝꯄꯥꯟꯗ ꯂꯩ ꯀꯩꯅꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯗꯥꯛꯇꯔ ꯁꯔꯠ ꯀꯧꯕꯅꯤ ꯌꯥꯝ ꯍꯩꯕꯅꯤ ꯅꯨꯄꯥꯗꯤ ꯑꯣꯏꯀꯣ ꯅꯪ ꯍꯪꯒꯣꯏꯒꯅꯨ ꯀꯩꯝꯇ ꯑꯣꯄꯔꯦꯁꯟ ꯍꯥꯏꯁꯤꯗꯦꯅ ꯃꯥꯅ ꯀꯟꯁꯣꯜ ꯇꯧꯔꯒ ꯃꯉꯣꯟꯗ ꯑꯩꯅ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯍꯟꯕꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯔꯛꯑꯒꯦ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯦꯛ ꯈꯜꯂꯛꯏ ꯏꯊꯟꯇ ꯋꯥꯈꯜꯁꯤꯗ ꯍꯦꯛ ꯂꯨꯞꯂꯤ ꯅꯨꯄꯤ ꯅꯍꯥꯛꯁꯦ ꯄꯥꯞ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯒ ꯁꯥꯔꯛꯄꯅꯣ ꯅꯨꯄꯤꯁꯦ ꯄꯥꯞ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯤꯜꯂꯒ ꯁꯥꯔꯛꯄꯅꯦꯅ ꯅꯨꯄꯤꯅ ꯋꯥꯕꯁꯦ ꯀꯅꯥꯝ ꯈꯪꯕꯤꯗꯦꯗ
aduna khang budi khangaga su akoina wabadu mu khangde wakal se he nupi na hak se pap kaya na yom silaga sarakpano pap kaya gi itin phamno yum palaga macha yaudre basu yaudre macha yaudre haidun haita otpi nebi aidi macha yaudre macha pokre nupi thi de yadre dhara mutare kaina khoi heta tawe ba nupi se mungai pham hekta khanghande nupi pokla basu nupi poi haiduna khara di hekta sangnai sosi ga son ponte nupi poi nupa pokte nupa ai si chaw ba adum akoina adum thangalaga lakwadagi nupa lam hele inni hekta otpi nei bi nungai pham hekta khangande nupi pokla basu nupi po e haiduna mafam khara da hekta saunai imung kai bu phau ba yaw nupi po e le thong khangande mapuroi bana no ba nupi ama porala basu khangu nupi di khanga da bani hekta hai khang ba ngam da duna mapam da chakra basu limon halapi yungai bi hekta tahan nupi sing sigi da sa asumna nupi oibi kaya di awabagi ipaga sida iraknari asumna chanabi mayam si urubada thengnarubada nupi oina pogliba aisu nupi oininglakdaba sakina kirakpa matang yaudaba nate ngasaidagi rims hospital gi gaini OPT da isagi anaba seigi doctor yengnanaba imagi si tatkre ay amtang check tawzarakike tang mayam amtang ngayminasi ima da pau haijagre marakta kakpase imana lai tup amari wakhanduda pabanina khangdabasi yawganina aduna masigi warisi akhoi ma ki masamakta thokpa magi memory da leiba memory oina ya izebani do koina magi lyric se phonga kanda koina english su translate tawra kanda masi yamna nungai ne di akhoi magi style of writing sai ne yamna pamjabana masi akhoi ki mana experience tawrapase akhoi dasu lessons oiba haitare ko akhoi adugumba wari ngakani mana irakpa ithorakpa mayamse Dayam nungai ayu ngantasida nesi yengbiri Nirmala RK ahaluk Imphaldagi yaminsi nesina imanasu smaina nesi yauragi yengbikasi Maya Sharma Inunganba Naurem Ratan Kumar Bimol Ningombam Saintal dana kwe ekta ningdena pajatragasu yengbi bagidamakta Jamuna Advani ima kurumjari California dagi yengbiri ay ako'y magi connection si ay amtang check tawzaraka nagipumna magna ako'y anauba hapjaba going inward hariba spiritual programs si ki maramda ako'y na topic se kari hapningi habadu susoydana nasesa comment tawbirau ako'y na matanggida ako'y si laygidaba ako'y adugi maramda wari sanagani adagi adugi matangdana ako'y sa sawba anger gi maramda amay tarakanda topic naina amay na ako'y gi ako'y na pawbo wakanlonse masigi question and answer naina ba aduga scripture dana kari hayrami kain haybase si matawgani ay amtang imaga mag-check tawzage mayam soydana amtang ngayminasi
mana try tauri coisas maina virtual set lai basi ai na mai manakta phamaga lai bena tabanina sigumba gi problem la pasida yu mata so ri benina mai manakta assistant hai tar dum kumbasu hek lai taba aduna koina tawzari si yamna pamjabagi tawjaba duga akoi magi damakta di yamna mana yam passionate oibagi hai tare ko duga mana technology si da kitang amuk keno oidaba hai se akoi ma hoi ki chahi des maina phone ga pairaga matomda ma maneuver tawba ngamni se akoi na admire tawbum thoi aduga koina social media da ga moi yenga khotpa de comment ka piba de share ga taw hai ba khotpa se sigumba si akoi ki andaman na taw kanda yamna ngai akoi ma chang pire ai mok hapka charake ima ima camera nong phazan thambiro pai ranu camera tu hoi tam tawi mayam akoi mayam ngai minari hai biro makata Perbat am ta pa ho gi dia yari kari ai rim hospital du hojara ge ko kari gumma matam da he khalai thanda wakal sida he lubdi nupi na hak se paw kaya na yum silaga sarakpano paw kaya gi tin phamno yum palaga macha yaudra su yaudre haiduna hekta otpi leibi nungai pham hekta khangande nupi polaba su nupi po I haiduna maphom kharada di hekta saune imung kai ba phawa yawi leta phom khangande mapuroi bana na wa nupi ama poraglaba su khangu nupi di khanga dabani hekta hai khangba ngamdaduna mapamda chatkhrabasu ningon halapi yungbai bi hekta tahali asigumna nupi oibi kaya di awabagi paga sida irak nagi asigumna sanabi mayam si urubada thengnarubada nupi oina pokliba aisu nupi oininglakta ba sathi ina kirakwa matang yaudabadi nate ngasagi rim hospital dagi gaini OPT da isagi anaba si doctor yengnaba ticket kaknaba line queue da lebruri krik ina na masa wai sangrabi nupi mayam dana ito sinaraga nupi mayam duga ito sinaraga humang kaba makai queue da lebrubaduda ai di khara teng khamale ticket ka kwa phangauda anaba su yenglaktre haksang naga sonthabaga wakal te onthona nungaitana thoklai ai di mirol su leijade chana siri dagi he kumtharakpada nupi na nam ya mama omthinduna leiramba mafam mama muk thengnaru re changsilure ai kanuna chatpa ngamde ai su sabre brui mafam duda hena changsinduna yenglui o nupi amagi asiba sang manakta pikli binpi masa amana mama du konsinduna kabli mathang pulliba mayam dugi maraktagi ngangnara I atha parandandagi ni mapuroi bana angang unabagi hospital da pukhalambani macha nupi angang siga thanambani ahi nongai da yamna wana angang nupi ama pokle mama di yamna serious oire isu darkar leire hai nupi du pukhalamba mapuroi bani haiba dudi ahing duda aduma khalakhidre nupi dugi ne haiba kana sulakhidre ukhidre awaba na heri di mama dugi manakta pikli di macha nupi duna peng chongja banatana kappanatan punamag watpadagi anganba ayukta sangsar thadokuna satkhare o kudangari bi angang dudi watagi puthoraktri hai thenglakwa matam sida miyoi kaya laktuna asibadu punana bagari thiba chatkri hai thenglakwa matam sida asumna hai sol kari matawno ne nupi nangi naraiba mama nangi naraiba mama haiba dugi mingthol phungjarabi mama nangi naraiba ta nupa pokti haiba gi jama napuroi badu lakhi jabara ahing chupai kheng marak tu da hundok tu na thamlam libara natraga sijarasanu haina khanki bara kari no nupi ekhoi gi laibak sibu nupi gi punchi asuk tamthiraba machat asibu samasda karamna kayamna takhi gadage ukhi gadage mama oibi lanjadrabi kaya gi punchi bu su mamal leitana lauriba sikriba nupa adu
ꯁꯤꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯤꯕ ꯎꯞꯂꯤꯕ ꯑꯉꯧꯕ ꯐꯤꯗꯨꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯗꯨꯅꯇ ꯂꯩꯔꯦꯅꯦ ꯍꯧꯖꯤꯛꯁꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯤ ꯃꯃꯥꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯍꯧꯗꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯤꯀꯞ ꯈꯣꯜꯗꯨ ꯅꯥꯀꯣꯡꯁꯤꯗ ꯇꯥꯗꯨꯅꯇ ꯂꯩꯔꯦꯅꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯏꯁꯥꯅꯒ ꯑꯅꯥꯕꯤ ꯑꯣꯏꯔꯦ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯏꯁꯥꯒꯤ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯤꯉꯩꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄ ꯑꯋꯥꯕꯗꯨꯒ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯥꯎꯗꯧꯔ ꯖꯥꯠꯂꯥ ꯑꯩꯒꯤ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯎꯔꯤꯄꯣꯛꯇ ꯑꯣꯡꯕꯤ ꯏꯟꯗꯣꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯋꯥ ꯇꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯅ ꯆꯠꯆꯔꯦ ꯑꯩꯕꯨꯁꯨ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ ꯑꯩꯒꯤ ꯏꯟꯗꯣꯏꯕꯦꯝꯃ ꯑꯩꯒꯤ ꯂꯨꯔꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯑꯩꯒ ꯂꯣꯟꯅ ꯅꯠꯇ꯭ꯔꯒ ꯐꯣꯡꯅ ꯍꯦꯛ ꯋꯥ ꯇꯥꯟꯅꯖꯕ ꯑꯩꯒꯤ ꯏꯟꯗꯣꯏꯕꯦꯝꯃ ꯃꯄꯨꯛ ꯌꯥꯝꯅ ꯇꯞꯄꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯃꯁꯨꯅꯤ ꯑꯩꯅ ꯍꯦꯛ ꯎꯅꯕ ꯆꯠꯄꯗ ꯍꯦꯛ ꯌꯧꯕꯒ ꯍꯥꯏꯔꯨꯔꯤ ꯕꯦꯝ ꯑꯩ ꯍꯛꯆꯥꯡꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯦ ꯒꯥꯏꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯗꯥꯛꯇꯔ ꯀꯅꯥ ꯂꯩꯕꯒꯦ ꯑꯃꯇ ꯊꯤꯕꯤꯌꯨꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕ ꯃꯇꯧꯗꯨꯗ ꯏꯟꯗꯣꯏꯕꯦꯝꯃꯅ ꯑꯩꯕꯨ ꯌꯦꯡꯉꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯥꯈꯠꯀꯅꯨ ꯑꯐꯕ ꯒꯥꯏꯅꯤꯒꯤ ꯗꯥꯛꯇꯔ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯅꯥꯃꯔꯝꯒꯤ ꯗꯥꯛꯇꯔꯁꯤꯁꯨ ꯒꯥꯏꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯅꯨꯄꯥꯕꯨꯗꯤ ꯑꯣꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯅ ꯇꯧꯈꯤꯕ ꯑꯣꯄꯔꯦꯁꯟ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯒꯥꯏꯅꯤꯒꯤ ꯑꯐꯕ ꯗꯥꯛꯇꯔ ꯂꯩ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯕꯦꯝꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇꯨꯁꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯊꯣꯛꯈꯤ ꯑꯩꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯕꯦꯝꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯏꯕꯥꯅꯤ ꯆꯠꯂꯒ ꯗꯥꯛꯇꯔꯗꯨ ꯎꯅꯔꯨꯁꯤ ꯃꯌꯨꯝꯁꯨ ꯏꯅꯛ ꯅꯛꯏ ꯅꯥꯒꯃꯄꯥꯜꯗꯅꯤ ꯏꯟꯗꯣꯏꯕꯦꯝꯃꯅ ꯑꯩꯒ ꯗꯥꯛꯇꯔꯒꯤ ꯃꯌꯨꯝꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯑꯉꯟꯕꯗ ꯎꯅꯖꯔꯨꯔꯦ ꯗꯥꯛꯇꯔꯅ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯄꯨꯡ 8 ꯇꯥꯕꯗ ꯆꯠꯂꯒ ꯇꯤꯀꯦꯠ ꯀꯛꯂꯒ ꯕꯦꯝꯒ ꯄꯨꯟꯅ ꯗꯥꯛꯇꯔꯗꯨꯒ ꯎꯅꯃꯤꯟꯅꯔꯦ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯕꯤꯔꯦ ꯊꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯂꯦ ꯑꯩ ꯄꯥꯈꯠꯂꯦ ꯈꯨꯗꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯄꯨꯛꯇ ꯈꯖꯤꯛꯇꯪ ꯂꯦꯟꯒꯗꯕꯅꯤ ꯑꯩꯒꯤꯗꯃꯛ ꯌꯦꯡꯕꯤꯗꯨꯅ ꯅꯨꯃꯤꯠ 9 ꯄꯤꯔꯛꯏ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯇꯥꯟꯅꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯅꯨꯃꯤꯠ ꯂꯦꯞꯃꯤꯟꯅꯔꯦ ꯑꯣꯄꯔꯦꯁꯟꯗ ꯆꯪꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯥꯡꯖꯧꯅꯅ ꯆꯪꯒꯗꯕꯁꯤꯡ ꯂꯣꯏꯅ ꯏꯕꯤꯔꯛꯂꯦ ꯃꯊꯪꯗ ꯁ꯭ꯇꯦꯠ ꯇꯧꯒꯗꯕ ꯍꯤꯗꯥꯛ ꯇꯦꯁ ꯇꯧꯒꯗꯕ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪꯗ ꯇꯦꯁ ꯇꯧꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯥꯡꯖꯧꯅꯅ ꯆꯪꯒꯗꯕꯁꯤꯡ ꯂꯣꯏꯅ ꯏꯕꯤꯔꯛꯂꯦ ꯍꯤꯗꯥꯛ ꯂꯩꯒꯗꯕ ꯐꯥꯔꯃꯥꯁꯤ ꯐꯥꯎꯕ ꯃꯐꯝ ꯍꯥꯏꯕꯤꯔꯛꯂꯦ ꯗꯥꯛꯇꯔꯒꯤ ꯍꯦꯟꯅ ꯐꯗꯣꯔꯛꯄ ꯃꯍꯥꯛꯀꯤ ꯏꯆꯝ ꯆꯝꯕ ꯃꯇꯧꯗꯨꯗ ꯑꯩꯁꯨ ꯏꯟꯗꯣꯏꯕꯦꯝꯃꯕꯨ ꯄꯨꯛꯅꯤꯡꯗ ꯄꯦꯟꯅ ꯊꯥꯒꯠꯆꯔꯨꯏ ꯄꯥꯈꯠꯂꯝꯕ ꯄꯨꯝꯅꯃꯛ ꯍꯛꯆꯥꯡꯗꯒꯤ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯈꯤ ꯅꯨꯃꯤꯠ 9 ꯑꯃꯗꯤ ꯑꯣꯄꯔꯦꯁꯟꯒꯤ ꯇꯦꯁ ꯃꯌꯥꯝ ꯔꯤꯝꯁ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯒ ꯂꯣꯏꯅꯅ ꯑꯩ ꯑꯋꯥꯕ ꯈꯪꯈꯤꯗꯦ ꯑꯅꯥꯕꯁꯨ ꯐꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯑꯅꯥꯕꯁꯤ ꯐꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯏꯃꯥ ꯀꯥꯂꯤꯕꯨ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯩ ꯏꯃꯥ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯑꯃꯨꯛ ꯅꯅꯥꯛꯇ ꯂꯥꯛꯆꯒꯦꯀꯣ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯃꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯝꯗꯥꯏꯗ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯃꯔꯦꯟ ꯈꯨꯔꯨꯝꯖꯔꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯕꯦꯝꯃ ꯌꯨꯝꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯆꯥ ꯃꯔꯤꯁꯤ ꯌꯣꯛꯄ ꯉꯝꯍꯟꯕꯤꯌꯨ ꯑꯩꯒꯤ ꯆꯦ ꯆꯥꯡ ꯐꯤ ꯃꯌꯣꯝꯗꯨꯒ ꯊꯣꯛꯂꯛꯈꯤ ꯄꯨꯛꯅꯤꯡꯗ ꯀꯤꯔꯝꯕ ꯄꯨꯝꯅꯃꯛ ꯂꯥꯟꯊꯣꯛꯈꯤ ꯋꯥꯔꯗ ꯃꯅꯨꯡꯗ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯗꯥꯛꯇꯔꯕꯨ ꯑꯩꯒꯤ ꯗꯥꯛꯇꯔ ꯔꯥꯎꯟ ꯂꯥꯛꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯧꯅꯥ ꯂꯩꯅꯅꯕ ꯍꯥꯏꯕꯤꯔꯝꯃꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯍꯌꯦꯡ ꯑꯣꯄꯔꯦꯁꯟꯗꯣ 2 ꯁꯨꯕꯗ ꯇꯥꯔꯦ ꯑꯍꯥꯟꯕꯒꯤ ꯅꯨꯄꯤꯗꯣ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯅꯪꯒꯤꯅꯤꯀꯣ ꯗꯥꯛꯇꯔꯒꯤ ꯏꯪ ꯇꯞꯆꯕ ꯍꯥꯏꯅ ꯇꯥꯟꯅꯕ ꯐꯖꯅ ꯇꯧꯕꯤꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯩꯅ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯑꯅꯥꯕ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯗꯥꯛꯇꯔꯁꯤꯕꯨ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯀꯌꯥꯝ ꯂꯩꯔꯝꯒꯗꯒꯦ ꯗꯥꯛꯇꯔ ꯐꯗꯣꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯀꯣꯏꯗꯅ ꯍꯥꯏꯖꯔꯨꯏ ꯗꯥꯛꯇꯔ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯨꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯤꯊꯍꯟꯕꯗꯣ ꯃꯄꯨꯝ ꯁꯤꯊꯍꯜꯂꯨ ꯍꯥꯏꯖꯕꯗꯣ ꯃꯄꯨꯝ ꯁꯤꯊꯕꯤꯔꯅꯨ ꯇꯪꯈꯥꯏꯗ ꯁꯤꯊꯍꯟꯕꯤꯔꯣ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ ꯗꯥꯛꯇꯔ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯀꯔꯤ ꯄꯥꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯣꯏꯒꯅꯨ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯑꯣꯏꯅꯅ ꯍꯥꯏꯖꯔꯨꯏ ꯗꯥꯛꯇꯔ ꯑꯩꯒꯤ ꯏꯆꯥ 4ꯅꯤ ꯁꯤꯕ ꯌꯥꯗꯦ ꯇꯪꯈꯥꯏ ꯈꯛꯇꯃꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯎꯅ ꯇꯧꯕꯤꯌꯨ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯈꯛꯇꯪ ꯁꯤꯊꯍꯜꯂꯒ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟꯗꯣ ꯑꯩꯒꯤ ꯑꯄꯪꯕ ꯆꯨꯝꯅ ꯉꯥꯡꯂꯨꯕ ꯃꯇꯧꯗꯨꯗ ꯗꯥꯛꯇꯔꯗꯨ ꯅꯣꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ
ꯐꯔꯦ ꯐꯔꯦ ꯇꯪꯈꯥꯏ ꯁꯤꯊꯔꯒ ꯇꯧꯔꯁꯤ ꯀꯔꯤꯝꯇ ꯆꯤꯡꯅꯒꯅꯨ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯇꯧꯒꯗꯣꯏꯅꯤ ꯑꯩꯗꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯅꯨꯡꯗꯥꯡꯒꯤ ꯆꯔꯥꯗꯨ ꯆꯥꯊꯣꯛꯑꯣ ꯗꯥꯛꯇꯔꯅ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯗꯥꯛꯇꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯄ꯭ꯋꯥ ꯁꯨꯙꯤꯔꯗ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯔꯨꯏ ꯁꯨꯙꯤꯔꯅ ꯑꯩꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯆꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯏ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ ꯅꯨꯃꯤꯠꯇꯨꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯉꯥ ꯑꯇꯥꯎꯕ ꯑꯊꯣꯡꯕ ꯎꯇꯤ ꯏꯔꯣꯟꯕ ꯅꯨꯡꯗꯥꯡ ꯌꯧꯔꯛꯄꯗꯗꯤ ꯏꯄ꯭ꯋꯥ ꯁꯨꯙꯤꯔ ꯍꯌꯦꯡ ꯑꯉꯟꯕꯗ ꯌꯧꯔꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯔꯦ ꯏꯊꯟꯇ ꯉꯥꯏꯍꯧꯏ ꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ ꯃꯄꯥꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯔꯤꯗꯨꯒꯤ ꯄꯤꯖ ꯄꯤꯊꯛꯄ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯍꯟꯅ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯂꯤꯉꯩꯗꯨꯗ ꯃꯤꯅ ꯈꯟꯕꯅ ꯑꯃ ꯂꯥꯏꯅ ꯇꯝꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯊꯪꯅꯕ ꯑꯅꯥꯕꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯔꯤꯕꯤ ꯕꯤꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯤ ꯑꯩ ꯃꯥꯕꯨ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯣꯏ ꯋꯥꯈꯜꯗꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯊꯦꯡꯕ ꯅꯨꯡꯗꯥꯡꯗ ꯑꯩꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯈꯤꯕꯗꯤ ꯎꯈ꯭ꯔꯨꯜꯗꯒꯤ ꯇꯥꯡꯈꯨꯜ ꯅꯨꯄꯤ ꯍꯨꯏꯃꯤꯂꯥꯁꯨ ꯑꯩꯒ ꯐꯃꯨꯡ ꯊꯪꯅꯅ ꯊꯥꯔꯤ ꯃꯥꯗꯤ ꯑꯣꯄꯔꯦꯁꯟ ꯉꯔꯥꯡ ꯇꯧꯕꯅꯤ ꯍꯥꯏ ꯃꯁꯛ ꯈꯨꯐꯖꯗꯣ ꯃꯤꯁꯀ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯗꯥꯛꯇꯔꯁꯤꯡꯅ ꯆꯦꯛ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯥꯡꯈꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯗꯥꯛꯇꯔ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯍꯤꯡ ꯆꯨꯞꯄ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯇꯧꯈꯤꯕ ꯑꯗꯨꯅꯤ ꯅꯨꯄꯤꯒꯤ ꯋꯥꯔꯗꯅꯤ ꯑꯊꯦꯡꯕꯗ ꯅꯨꯄꯥ ꯂꯦꯛꯄꯗꯤ ꯂꯥꯏꯔꯗꯅ ꯆꯪꯕ ꯐꯥꯎꯕ ꯌꯥꯗꯕꯅꯤ ꯀꯣꯏꯔꯥꯎ ꯂꯥꯎꯗꯅ ꯆꯠꯂꯤ ꯑꯃꯅ ꯅꯨꯄꯥ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯀꯥꯡꯈꯗ ꯂꯣꯠꯇꯨꯅ ꯂꯩ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯉꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤꯗꯨ ꯄꯨꯊꯣꯛꯄꯖꯥꯠꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩꯁꯨ ꯏꯊꯟꯇ ꯂꯩꯔꯤꯕꯁꯤꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯈꯟꯗꯨꯅꯇ ꯑꯣꯟꯊꯣꯛꯄꯅꯤ ꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯁꯣꯟꯊꯔꯣꯏꯗꯕꯅꯤ ꯁꯇꯤ ꯑꯃꯗ ꯆꯦꯟꯒꯗꯕ ꯒꯨꯟ ꯇꯔꯨꯛꯇꯨ ꯇꯥꯔꯣꯏꯗꯕꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯊꯗꯨꯅ ꯀꯞꯆꯦꯠꯄꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯑꯩ ꯃꯗꯨ ꯁꯨꯡꯅꯠ ꯅꯠꯇꯦ ꯉꯔꯥꯡꯗꯤ ꯑꯩꯅ ꯗꯥꯛꯇꯔꯗ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟꯗꯨ ꯅꯝꯕꯔ 2ꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯑꯩꯕꯨ ꯀꯧꯔꯛꯇꯨꯅ ꯑꯩ ꯑꯍꯥꯟꯕ ꯑꯣꯄꯔꯦꯁꯟ ꯑꯣꯏꯒꯗꯧꯔꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯅꯥꯏꯇꯣꯝ ꯇꯥꯔꯛꯄꯒꯨꯝ ꯇꯌꯥꯡꯇ ꯁꯣꯏ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯊꯧꯅꯥꯗꯤ ꯃꯥꯡꯗ꯭ꯔꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯑꯩꯕꯨ ꯁꯦꯟꯅꯕꯤꯕ ꯕꯤꯅꯥꯅ ꯑꯩꯕꯨ ꯈꯨꯠ ꯁꯝꯂꯗꯨꯅ ꯇꯞꯅ ꯆꯠꯃꯤꯟꯅꯔꯛꯏ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯠ ꯁꯝꯗꯨꯅ ꯀꯥꯈꯠꯍꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯒꯤ ꯃꯈꯣꯏꯒꯤ ꯂꯣꯏꯅ ꯊꯕꯛ ꯆꯤꯜꯂꯤ ꯃꯊꯧ ꯄꯨꯛꯅꯤꯡ ꯆꯪꯏ ꯑꯩ ꯍꯤꯞꯊꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯣꯏꯅ ꯌꯦꯡꯕꯗ ꯑꯩꯒꯤ ꯗꯥꯛꯇꯔꯗꯨ ꯎꯈꯤꯗ꯭ꯔꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯍꯧꯔꯝꯅ ꯑꯩꯒꯤ ꯗꯥꯛꯇꯔ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯑꯩ ꯍꯧꯕꯗꯒꯤ ꯌꯦꯡꯂꯛꯄ ꯗꯥꯛꯇꯔꯗꯨꯅ ꯇꯧꯍꯟꯕꯤꯌꯨ ꯃꯤ ꯃꯁꯛ ꯑꯣꯟꯅꯍꯟꯕꯤꯒꯅꯨ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯍꯧꯅ ꯈꯨꯝꯂꯛꯏ ꯑꯩ ꯂꯩ ꯅꯪꯒꯤ ꯗꯥꯛꯇꯔ ꯂꯩꯌꯦ ꯊꯨꯅ ꯇꯧꯔꯒꯅꯤ ꯗꯥꯛꯇꯔꯗꯨꯕꯨ ꯑꯩꯅ ꯎꯔꯦ ꯃꯈꯣꯏꯒꯤ ꯕ꯭ꯂꯨꯒꯤ ꯌꯨꯅꯤꯐꯣꯔꯝ ꯕ꯭ꯂꯨꯒꯤ ꯇꯨꯄꯤꯗꯨꯒ ꯑꯩꯒꯤ ꯏꯁꯥꯁꯤꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯦꯛ ꯇꯥꯏ ꯈꯪꯌꯥꯡ ꯌꯥꯡꯉꯤ ꯑꯩꯒꯤ ꯀꯩꯅꯣꯗꯨ ꯁꯥꯔꯖꯟꯗꯨ ꯎꯕꯅꯤ ꯍꯥꯏꯕ ꯏꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯨꯝ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯗ ꯀꯥꯞꯂꯛꯄ ꯍꯤꯗꯥꯛꯇꯨꯗꯤ ꯁꯥꯊꯤꯅ ꯅꯥꯈꯤ ꯃꯗꯨꯗ ꯊꯤꯜꯂꯛꯄ ꯌꯦꯇꯨꯝꯗꯨ ꯎꯗꯤ ꯎꯍꯧꯗꯦ ꯕꯣꯔꯥ ꯌꯦꯇꯨꯝꯃꯨꯛ ꯆꯥꯎꯕ ꯃꯥꯟꯈꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯃꯛ ꯖꯤꯡ ꯂꯥꯎꯈꯤ ꯏꯇꯣꯝꯇ ꯈꯣꯡ ꯑꯅꯤꯃꯛ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯛꯇ ꯂꯦꯜꯂꯛꯄꯗꯨ ꯀꯥꯇꯤꯅ ꯐꯤ ꯆꯞꯄꯒꯤ ꯃꯈꯣꯜꯒ ꯃꯥꯟꯅꯅ ꯇꯥꯈꯤ ꯃꯤꯀꯨꯞꯇꯨꯗ ꯄꯤꯖꯤꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯑꯃꯃꯝ ꯀꯣꯟꯗꯨꯅ ꯄꯔꯦꯡ ꯁꯥꯟꯅ ꯊꯣꯡ ꯃꯌꯥꯗ ꯂꯦꯞꯄꯤ ꯑꯉꯧꯕ ꯒꯥꯎꯟ ꯑꯃꯃꯝ ꯂꯤꯠꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯔꯕꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯑꯩꯅ ꯑꯩꯒꯤ ꯗꯥꯛꯇꯔꯗꯨꯗ ꯍꯥꯏꯔꯨꯏ ꯗꯥꯛꯇꯔ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟꯗꯤ ꯁꯤꯗꯩ ꯌꯥꯎꯍꯟꯕꯤꯒꯅꯨ ꯑꯩ ꯁꯤꯍꯟꯕꯤꯒꯅꯨ ꯑꯩ ꯁꯤꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯁꯦ ꯏꯆꯥ ꯃꯔꯤꯒꯤ ꯃꯃꯥꯅꯤ ꯑꯩꯒꯤ ꯀꯜꯂꯞ ꯇꯧꯕ ꯋꯥꯍꯩꯗꯨꯗ ꯃꯈꯣꯏ ꯗꯥꯛꯇꯔꯅ ꯀꯔꯤꯕꯨ ꯍꯥꯏꯈꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯊꯪ ꯊꯣꯛꯅꯈꯤꯕ ꯑꯩ ꯎꯍꯧꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝ ꯍꯜꯂꯛꯑꯝꯗꯥꯏꯗ ꯑꯩꯒꯤ ꯗꯥꯛꯇꯔꯅ ꯑꯩꯒꯤ ꯈꯨꯠ ꯁꯣꯛꯂꯝꯃꯤ ꯎꯔꯤꯄꯣꯛꯀꯤ ꯏꯟꯗꯣꯏꯕꯦꯝꯃꯗꯣ ꯑꯩꯅ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯨꯏ ꯑꯗꯨꯕꯨ ꯒꯥꯏꯅꯤꯒꯤ OPTꯒꯤ ꯃꯃꯥꯡꯗ ꯑꯁꯤꯕ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯤꯀꯞ ꯈꯣꯟꯖꯦꯜꯗꯨꯗꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯃꯛ ꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯉꯁꯤ ꯑꯩ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯃꯆꯥ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯅ ꯃꯥꯒꯤ ꯊꯣꯛꯈꯤꯕ
ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯍꯥꯟꯕ ꯇꯥꯖꯕꯅꯤ ꯑꯩꯅ ꯍꯥꯟꯅ ꯇꯥꯖꯗ꯭ꯔꯤꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯈꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯂꯤꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯈꯜꯍꯟꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯅꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯤ ꯋꯥꯔꯤꯁꯦ ꯑꯩ ꯄꯥꯜꯂꯛꯀꯅꯤ ꯈꯪꯗꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯅ ꯁꯨꯝ ꯈꯜꯂꯝꯃꯤꯅꯦ ꯑꯩꯈꯣꯏꯁꯦ ꯖꯦꯟꯗꯔ ꯏꯀ꯭ꯋꯦꯂꯤꯇꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅꯒꯗꯕꯅꯤ ꯀꯥꯏꯅꯒ ꯈꯠꯅꯗꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯃꯥꯟꯅꯗꯣꯏꯅꯣ ꯑꯩꯁꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅꯒꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤꯁꯨ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡ ꯄꯣꯛꯄ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯨꯝꯕꯒꯤ ꯆꯦꯟꯖꯦꯁꯁꯦ ꯁꯤ ꯃꯌꯥꯝꯁꯤ ꯀꯤꯞ ꯑꯞ ꯇꯧꯕꯗ ꯑꯩꯈꯣꯏꯁꯦ 이퀄 ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤቭ ꯑꯣꯏ ꯑꯗꯣ ꯃꯁꯤꯗ 이퀄 ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯕ ꯑꯃꯗꯤ ꯑꯣꯏꯖꯩꯌꯦꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯏꯃꯥꯅ ꯑꯃꯨꯛ ꯁꯤ ꯋꯥꯔꯤꯁꯦ ꯏꯊꯣꯔꯛꯄꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯈꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯩꯈꯣꯏꯁꯦ ꯆꯥꯎꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯟꯈꯠꯂꯛꯄꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯤꯔꯤꯌꯠꯁ ꯇꯧꯕꯒꯤ ꯃꯗꯨꯒꯨꯝꯕ ꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯄꯣꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯑꯦꯋꯦꯔꯅꯦꯁ ꯑꯗꯨꯒ एजुकेशनꯁꯨ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕꯗ ꯃꯥꯒꯤ ꯍꯁꯕꯦꯟꯁꯤꯅ ꯃꯥꯁꯤ ꯃꯆꯥ ꯄꯣꯛꯄꯒꯤ ꯄꯨꯈꯠꯂꯝꯃꯀꯥꯟꯗ ꯁꯪꯗꯕꯁꯤ ꯗꯤꯐ꯭ꯔꯦꯟ ꯋꯦꯁꯇ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯏꯑꯕ ꯅꯨꯄꯥꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯕꯅꯤꯅ ꯗꯥꯛꯇꯔꯅ ꯑꯗꯨꯝ ꯇꯧꯖꯔꯅꯤꯒ ꯍꯥꯏꯔꯒ ꯁꯤꯒꯨꯝꯕꯁꯦ ꯍꯪꯒꯣꯏꯅ ꯂꯧꯅꯔꯀꯥꯟꯗ ꯑꯗꯨꯝ ꯁꯪꯗꯅ ꯂꯩꯔꯒ ꯁꯤꯒꯨꯝꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯅꯣꯂꯦꯖ ꯂꯩꯇꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯤ ꯋꯥꯠꯄ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯅ ꯑꯃꯨꯛ ꯃꯁꯤꯗ ꯃꯇꯣꯝꯇ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯏꯃꯤꯗꯤꯌꯦꯠ ꯐꯦꯃꯤꯂꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯗꯔ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯂꯩꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯗꯣ ꯑꯗꯨꯗꯩꯗꯨꯗ ꯃꯥ ꯃꯇꯣꯝꯗ ꯂꯩꯈꯤꯗ꯭ꯔꯤꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤꯁꯦ ꯑꯗꯨꯝ ꯑꯗꯨꯗ ꯎꯈꯤꯕ ꯁꯤꯟꯁꯦ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯑꯃꯨꯛ ꯄꯟꯕꯤꯈꯤꯕꯗ ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯗꯣꯛꯇꯔꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯍꯥꯏꯗꯤ ꯄꯦꯁꯦꯟꯒꯤ ꯋꯥ ꯐꯖꯅ ꯇꯥꯕꯤꯕ ꯑꯗꯒꯤ ꯃꯥ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯍꯟꯕ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯗꯣꯛꯇꯔ ꯏꯃꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯏꯕꯤꯔꯛꯄꯁꯦ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯀꯥꯝ ꯑꯣꯏꯕ ꯗꯣꯛꯇꯔꯁꯦ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕꯒꯨꯝꯕ ꯂꯥꯛꯀꯥꯟꯗ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯅ ꯀꯞꯆꯦꯠꯄꯤ ꯑꯣꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦꯅ ꯏꯃꯥꯅ ꯑꯃ ꯍꯥꯏꯈꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯀꯞꯄꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯕꯦꯂꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯞꯄꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯀꯞꯄꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯞꯊꯣꯛꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯞꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯧꯅꯥꯁꯦ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯍꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯞꯆꯦꯠꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯣꯟꯊꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯛꯇꯤ ꯀꯩꯅꯣ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯄꯨꯔꯥ ꯗꯥꯎꯟ ꯀꯩꯅꯣ ꯆꯠꯈ꯭ꯔꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯏꯃꯥꯅ ꯃꯁꯤꯒꯤ ꯏꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯏꯈ꯭ꯔꯤꯅꯣ ꯑꯩ ꯃꯦꯃꯤꯌꯔꯁꯦ ꯑꯗꯨꯝ ꯑꯩꯅ ꯖꯁ ꯏꯚꯦꯟ ꯑꯝꯗ ꯑꯗꯨꯝ ꯏꯁꯜꯂꯒ ꯊꯝꯍꯧꯋꯦꯕ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯑꯁꯥꯗꯨꯗꯤ ꯑꯩ ꯊꯕꯛꯁꯤꯅꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕꯗꯁꯨ ꯑꯩꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯈ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩ ꯃꯤꯌꯥꯝ ꯃꯐꯝꯗ ꯑꯩꯅ ꯄꯥꯎꯁꯦ ꯇꯥꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯇꯧꯖꯔꯛꯄ ꯂꯥꯏꯔꯤꯛꯇꯨ ꯌꯥꯝ ꯁꯥꯊꯤꯅꯅꯦ ꯄꯣꯄꯨꯂꯔ ꯑꯣꯏꯖꯔꯕꯅꯦꯕ ꯑꯗꯨꯒ ꯍꯦꯛꯇꯅꯦ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯗꯅꯀꯣ ꯅꯨꯡꯁꯤꯕ ꯑꯩ ꯄꯣꯛꯄ ꯂꯝꯅꯤ ꯑꯆꯧ ꯑꯁꯥꯡ ꯑꯗꯒꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯋꯥꯂꯥꯟꯗꯒꯤ ꯀꯩ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯅꯩꯅꯔꯛꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯍꯦꯕꯤꯠ ꯈꯔꯗꯤ ꯂꯩꯌꯦ ꯃꯤ ꯑꯃꯅ ꯊꯕꯛ ꯑꯃ ꯇꯧꯔꯒꯅꯦ ꯃꯗꯨ ꯍꯦꯛ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯕ
aduga ma kanagumba ma dukan se yam chaung phamani ko manak tu dukan nam phamani adu ma gi leitaba potu yoloeba sem posili ba dukan du leiba poto mana mu yondoi ni ba sugumba gi habit sugumba sina mi se thawa akhoi gumba nubi oibi akhoi thawai macha sing se yamna mathang thabak tawning ba pokte ba madai pokidabadana ai hujik sahi 3 sure no numitaram dai dunia ko je numitara ka dorab neba mama ka dorab neba mam dringai sida am khatang di mayam sina ko dam nang iba am khatang koi tani ka hairak ko duda aina thabalei na mai iye ba ko thabalei si so hape taw ba da ma sita chana drain lok thu e handa ki sida thabalei si macha si amwa na yokjara ka da khoi kai gi ni ko macha si amwa na yokjara ka na mong sila ga ne keno taw ba kaina gi ba aduga mana macha si di matik chana semba aduga ma se maru yole ba ko ma tan duda thabalei se aduga mana maru yol ga semjara ko macha sing se loina mi oiraga mapa su nauna leite hai adudagi mai mamong na thina tawodo adugi mawong du yenguraga larik tu maming du ine du leisu legidre thabalei ko gi na kauraga aina covid loirakpada isanupi ga ega 5-star hotel amgi manungda aina pa gi bani aina iba se yam tu paraga di mina taning dap sui ai ko kana kallaga atopa mayam ama kano library sida thamakanda ai sidi tam thamge haina adumaina tawjabani ado ngasigi du test kamain tawe se ai ngasigi pa ba se sida lo sanjarage karigi noida ai mathang da budi wari macha se aina phong ja doi se mapani ko ai maming bhaudi pathok saramge aduga pa ba di ai gi wari macha di sangande adu ten na iba aduga aingonda di thoki ba ngak ta oina iyeba aina aduna yam seng na aingonda kano magi image se leiba aduna aigi kano da ahan bada ai se sayambar aina ma ai lohong ba se sayambar ne ba sayambar ga samana jan adai du da ai sayambar ko ba se da sayambar se mi maru ne na mu haire lohong ba na mu khabar da habire khabar da hap ta nai delhi le ngai da khabar da ming yaw delhi de thokla ga happy re adagi di adusu aigi press pisan baza moina happy bazani aduga mungna hujingna mu as lo bai do nungai te dai na mu punchi khongloi na mu oncho ai machi jo mu khidang ikai boi kai boi tawri adagi rims hospital da ina ama hujik pa jagre adai lokap ta nong malai ai se college se tolo manda dana lokap lai ba jen chang ba se aina ahan ba taw do ne ba kai noida ahan babu sei sakradi duhara dum tholakadaba aduna lokal sida normal lebai wari adai mantri ki quarter da paisa thoba sapagi wari adagi mahak tabu farabade na imung manung da awa ba kari kala pagi wari adai karbar ma di mai bagi yum mai ba ma na yeng bagi adu karbar ma se aina ama ming si karbar si khitang pam phatri adai ise sobi ne ang si ba ai ise amagi wari adagi ningsing bagi phibal nungdagi ai airport ta ai chanupi laktabagi wari adai ojagi yumduda number yam pirak tabagi aina ngang pora satpagi wari sumanga tanida aina sumi ijabani mayamna pabiga haraga de ai yam thagachari punsigi laman ton sunjare aduga adu maina thamjage ngasi se ai se govinda khoramba chakadaba aduga ai ki mapan thokadorabani na isanupi gi mayumdagi amu mathangi hapta dadi ai Sunday da satawni na Saturday ama laibado ai pajani adu mai gi pabagi aduga mathangi hapta dagi di ai isanupi gi mayumdagi para age punama pu khoramjari adu ai matang kharadi ai matha khara kari haini thabak ka se kitang chin bagi ai ngasi diwali macha ahungumba bu paage kain khalu bani yadre adu punama pu khoramjari Yang nungai aduga ngasai mana tarik phung bada ngasai wari si memoir oina khaido okanda ngasai thabal leisi mu khandok pase phung ai habena te short story collection ide other akoi ma thokpana taba akoi manami atai gi wari uru rakanda inspire tawrage ibo wari se sina muk larik amada
pulap happaga taunaba ina adumaina khanjabagi adugi process ni aduga kaisu aina imana ahambagi ngasagi khut kainose handwriting haitare Bengali script ki handwriting sida kitang nungaitaba ma laigibaduna akhoi magi kok sida pa laire adugu masigi warisi thupsangiba yare aduga anau ba imana pamba waridu dum sat phongtokpa yai aduna kaisu yam kanna maduda akoina live ta thokibada yamna nungaitaba wari singsida dum akoigi yam focus tawraga di adom da henna focus tawdoi sapudi anau base anau mayon jomang pase sida waina focus tawba ada yang nungsi akoigi nesina comment ama pibirai aduga sanatong bana su pibirai adu masi para kanda imasu thabak chatkani haibanina akoi lesana pa tawjarage adu comment ong tang di pabira ko sanatong piba comment su taningi Rajkumari na piba comment su tajaningi adu ai pathokjarage ai badi usi pung tarung makhai ta da ngai ri ba pung nipan gi arti ne ba khoina sakadori se adu ai pan ba gi masan pa du su yoratri adu comment am ta pathokro nesina ibirai ojagi wari tentakna yamna nungsi ojagi wakhalon ga aiga su yamna chanajai nupibu to labini tangjabi urini kaina haibase aisu sugya yaningde na hairi ye nesina yam phazai nesigi se ai inakta leramadi nesi khutka sokna dana khonga pairani aina kaiginoga masagi akoi ang tangjabi uri kaisi masi ahambada tawrambadagi di sum tangjayena sum henjalakpadagi di nupi sing asagi en haibda equality tawbasida mo akoi se tasengna di akoi gi physically sida ai se matamamda yamna waba ma yawkiba angang pokpa loirakanda thabak pu tawgadra angangu kaino tawgadra dagi chak pu thonggadra dagi mi singse akoina tawbu khadingmak se toinam pilanba sungamdaba dagi isa se watharakpa dagi labna leibasida mo ai pau tampham se leitaba haitare akoi ma hoi ma budi yam si adoisu imana ai gi life si sida kai tawge ai se khang ai di haipet khanga gasu ai gi life sina mu different experience oi benina ai gi awa base mu akoi mana akoi gi privilege awabne namu ai di nangi di try ko chani ai ke thendarak pane sini gai taw lei basida ai se khara wagi batan se am leigre duna ai na kari nu pa nu pi ga manai kai na khanari se kadai da manari no kai na maina ke khan gi basi yawi do yamna akoi gi sigumba wari se ai su yamna pamjai di akoi na sigumba reality utlak pase da mapan thong de akhoi se yam strong hoina ga chattana khotana dum mai thabak si tamna na ho nai dan dagi manipur ki tanga sai man hai do akhoi se dum thoi bene ba ai ma chana pi nga ta ko ye aduna ne nu pi ma thibira si ma chana pa pok na ba kai dagi nu pi pok pa tanga sai man pan gi bado sosti tau badaga nu pa gi pok adi kana tau he sa khoi mung da bau tau khri ni si khoi ai gi sosti bu tau ma tau da brai gyan ta aduga ai gi photo bomb ta thi khang de ba angang wa ne ta mani di hoi ko nai na ga hai ra ka kana tau i tuna sigum ba sedum lai ba aduna yam ngai nesisu nesine iram ba wari nupi gi oi ba hai ta si iram ga da bo ma le do ai taning ni nesigi ma gi writing da hai ta dagi sanatomba sharma ke na ibirai yamna nungsi wari machasi thakachari haina ibirai sumain tau dana koi ayuk nanta pun batagi offline de yembi ba pumna magna su koi matam si koi ki ima ka iga ki convenience sing saraga kitang manipur ki de ayuk koi re adu offline de yembi pa na so dum anytime adum comment tau bi bakan de ima ta ina dum pathok chaban sanatomba ibungo isabu yam thagachari ko imabu warido tabi bagi nungai habir pagi damta mai tamde adudi ma khoi sing asi loisanaba tawrasira di loi chalasi thabak si mathang yam laire
ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯤꯛꯇ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯣꯏꯁꯤ ꯊꯔꯁꯗꯦ ꯑꯩꯒꯤꯅ ꯊꯔꯁꯗꯦ ꯑꯣꯏꯗꯣꯏꯅꯤ ꯏꯟꯗꯤꯌꯥ ꯇꯥꯏꯝꯗ ꯐ꯭ꯔꯥꯏꯗꯦ ꯃꯣꯔꯅꯤꯡꯗꯅ ꯉꯁꯥꯏꯒꯤ ꯔꯥꯃꯥꯅꯨꯖ ꯗꯥꯁꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯀꯟꯚꯔꯖꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯐ꯭ꯔꯥꯏꯗꯦ ꯃꯣꯔꯅꯤꯡꯗꯁꯨ ꯇ꯭ꯌꯨꯟ ꯏꯟ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯁꯦꯇꯔꯗꯦꯁꯤꯗꯅ ꯑꯃꯨꯛ ꯏꯃꯥꯅ ꯃꯊꯪꯗ ꯑꯃꯨꯛ ꯏꯃꯥꯅ ꯄꯥꯕꯤꯒꯗꯕꯗꯨ ꯑꯗꯨꯝ ꯏꯃꯥꯅ ꯈꯟꯒꯠꯄꯤꯔꯛꯑꯒ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯟꯖꯔꯛꯀꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ पुनमक्पु खुरमजरी नौजरी भक्ति कचरी